ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯖꯤꯅꯥ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯖꯤꯅꯥ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯌꯦꯡ ꯖꯍꯟꯅꯝꯗ ꯃꯅꯝ ꯅꯝꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯐꯔꯤꯁꯇꯥ ꯑꯅꯤ ꯂꯥꯛꯂꯒ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯁꯒꯟ ꯑꯅꯤ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯄꯨꯔꯝꯃꯤ꯫ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯄꯣꯝꯈꯠ ꯍꯒꯠꯂꯒ ꯌꯥꯝꯅ ꯅꯝꯊꯤꯕ, ꯃꯈꯣꯏꯗꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯝꯃꯤ꯫ ꯄꯔꯃꯥꯟ ꯑꯣꯏꯅ ꯇꯣꯏꯂꯦꯠꯇꯒꯤ ꯅꯝꯂꯛꯄ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯅꯝꯊꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯤꯅꯥ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯖꯤꯅꯥ ꯇꯧꯔꯤꯕ ꯅꯨꯄꯥ, ꯖꯤꯅꯥ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝꯅꯤ, ꯃꯈꯣꯏꯒꯤ ꯁꯔꯝꯒꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ꯫ ꯖꯟꯅꯠꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯅꯝꯍꯟꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯅꯠꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯒꯅꯤ, ꯌꯥ ꯑꯜꯂꯥꯍ, ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯝꯂꯤꯕ ꯃꯅꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯅꯝꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯔꯛꯀꯅꯤ, ꯍꯥꯏꯔꯤꯕ ꯃꯅꯝ ꯑꯁꯤ ꯔꯣꯖꯥꯗꯥꯔꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯑꯣꯡ ꯑꯁꯤꯒꯨꯝꯅ ꯖꯍꯟꯅꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯅꯝ ꯑꯃ ꯅꯝꯍꯟꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯅꯝ ꯑꯗꯨꯕꯨ ꯅꯝꯂꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗ ꯍꯥꯏꯒꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯄꯨ, ꯑꯩꯈꯣꯏꯅ ꯍꯦꯛ ꯖꯍꯟꯅꯝꯗ ꯆꯪꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯅꯝ ꯑꯁꯤꯗꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯐꯥꯎꯕ ꯅꯝꯈꯤꯗ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯅꯝ ꯑꯁꯤ ꯀꯔꯝꯕ ꯃꯅꯝꯅꯣ ꯍꯥꯏꯅ ꯑꯜꯂꯥꯍꯗ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ꯫ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯔꯛꯀꯅꯤ, ꯍꯥꯏꯔꯤꯕ ꯃꯅꯝ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯖꯤꯅꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯖꯤꯅꯥꯀꯥꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯔꯝꯒꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝ ꯅꯝꯊꯤꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯍꯥꯏꯔꯤꯕ ꯍꯗꯤꯁ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯖꯤꯅꯥ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯒꯅꯤ꯫ ꯖꯍꯟꯅꯝꯗ ꯊꯣꯡ 3 ꯂꯩ꯫ ꯍꯥꯏꯔꯤꯕ ꯊꯣꯡ 3 ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯝꯊꯤꯒꯗꯧꯔꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯒꯗꯧꯔꯤꯕ ꯊꯣꯡ ꯑꯗꯣ ꯖꯤꯅꯥꯀꯥꯔꯤ, ꯖꯤꯅꯥ ꯇꯧꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯖꯤꯅꯥꯒꯤ ꯊꯕꯛ ꯇꯧꯕ ꯎꯔꯦ, ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯖꯤꯅꯥꯒꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯒꯗꯕꯅꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯁꯝꯖꯥꯏꯒꯗꯕꯅꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯅꯈꯣꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯤꯡꯍꯧꯗꯕ ꯇꯥꯔꯕ, ꯅꯍꯥꯛꯅ ꯈꯪꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯉꯣꯟꯗꯁꯨ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯅꯅꯕ ꯌꯥꯊꯪ ꯀꯌꯥ ꯄꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ, ꯑꯩꯅ ꯏꯆꯥꯁꯤꯗ ꯑꯩꯅ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯇꯧꯋꯦꯅ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕꯅꯦꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯆꯥꯗꯨ ꯁꯝꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯗꯨꯀꯥꯟ ꯐꯝꯃꯦ, ꯗꯨꯀꯥꯟꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯦ, ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯒ ꯇꯨꯝꯗꯨꯅ ꯂꯩꯔꯦ, ꯄꯨꯡ 9ꯗꯒꯤ ꯗꯨꯀꯥꯟ ꯆꯠꯀꯗꯕꯅꯤ, ꯑꯗꯨ ꯄꯨꯡ 9, ꯃꯥꯄꯟ, 10 ꯐꯥꯎꯕ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯃꯄꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯅꯤ, ꯆꯩꯒꯅꯦꯕ꯫ ꯅꯪ ꯀꯔꯤꯒꯤꯅꯣ ꯗꯨꯀꯥꯟ ꯆꯠꯇ꯭ꯔꯤꯕ, ꯅꯪ ꯗꯨꯀꯥꯟ ꯐꯝꯕꯅ ꯇꯣꯛꯊꯣꯛꯑꯣ ꯌꯥꯔꯦꯅ ꯍꯥꯏꯕꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥ ꯍꯥꯏꯔꯒ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ, ꯅꯃꯥꯖ ꯁꯣꯟꯗꯕ, ꯔꯣꯖꯥ ꯍꯦꯟꯗꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯃꯐꯥꯎꯕ ꯆꯩꯅꯗꯦꯕ꯫ ꯑꯗꯨꯅꯗꯤ ꯉꯁꯤꯒꯤ ꯍꯥꯂꯥꯠ ꯃꯥꯍꯣꯜ ꯑꯁꯦ ꯑꯣꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯐꯠꯇꯕ ꯀꯌꯥ, ꯐꯤꯇꯅꯥ ꯐꯁꯥꯠ ꯀꯌꯥ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯍꯥꯏꯔꯤꯕ ꯐꯤꯇꯅꯥ ꯐꯁꯥꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯖꯤꯅꯥ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯃꯅꯦꯕ꯫ ꯍꯥꯏꯔꯤꯕ ꯖꯤꯅꯥ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡ, ꯅꯈꯣꯏꯒꯤ ꯅꯆꯦꯁꯤꯡ, ꯅꯈꯣꯏꯒꯤ ꯅꯆꯟꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯍꯧꯗꯕ ꯇꯥꯔꯕ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯅꯈꯣꯏꯗꯁꯨ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯀꯅꯦꯕ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯧꯖꯋꯥꯟ ꯄꯥꯈꯪ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯖꯤꯅꯥ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯅꯤꯔꯝꯃꯤ꯫ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯍꯥꯏꯔꯝꯃꯤ, ꯌꯥ ꯔꯁꯨꯂꯜꯂꯥꯍ, ꯑꯩ ꯖꯤꯅꯥ ꯇꯧꯒꯦ, ꯖꯤꯅꯥ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡ ꯑꯗꯣ ꯅꯧꯖꯋꯥꯟ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ, ꯆꯩꯔꯝꯃꯤ꯫ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯤꯡꯂꯒ ꯍꯥꯏꯔꯤꯕ ꯅꯧꯖꯋꯥꯟ ꯄꯥꯈꯪ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯔꯝꯃꯤ,
namada hairiba thabak ado tawba ngamgadra haibadi zinagi tugatcharaba thabak ado nangi namaduda tawba ngamgadra na Allah gi nabi na hairammi matamaduda nawjawan bakhang adu na hairaklammi ngamloi aigi imada hairiba thabak ado tawba ngammoi haina hairammi adugi matungda Allah gi nabi na makha tabirakhi nahangna nahakki namada hairiba thabak ado tawba pamdabagum makhoi nasu miyoi basing nasu makhoi gi mama sing aduda hairiba thabak ase tawhanba pamloi pamde na hairammi adugi matungda Allah gi nabi karim sallallahu alaihi wasallam na mukahairammi nahakki nasanupida hairiba zinagi thabak ase tawba ngamgadra pamgadra na hanglammi matamaduda nawjawan pakhang aduna hairaklammi ya rasulullah hairiba thabak ado aigi isanupida tawba ngamloi na pamloi na hairammi makhata rakhi Allah ki nabi karim sallallahu alaihi wasallam na nahaki nasanupida hairiba thabak ado tawba pamdabagum makhoi nasu makhoi gi masanupi sing aduda miyoi basingna makhoi gi masanupi sing aduda asigumlaba thabak ase tawhanba pamloi pamde hana hairammi adugi matungda Allah ki nabi karim sallallahu alaihi wasallam na mukahanglammi nahaki nasina sanda hairiba zinagi thabak ase tugatcharaba thabak ase tawba pamgadra hanglammi matamaduda hairiba nawjawan pakhang aduna hairaklammi ai pamloina Allah ki nabi karim sallallahu alaihi wasallam na makhata rakhi nahaki nasina sanda hairiba thabak adu tawba pamdabagum miyoi basing nasu makhoi gi machi masan sing aduda hairiba thabak ase tawhanba pamde na hairammi Allah ki nabi na makhata rakhi nahaki naneda hairiba thabak ado tawba pamgadra hairiba tugatcharaba thabak ado tawba ngamgadra na hanglammi matamaduda su Allah ki nabi karim matamaduda su nawjawan nupa aduna asumna hairaklammi ya rasulullah aigi ine aduda hairiba thabak ado tawba ngamloi pamde na hairammi Allah ki nabi na makhata rakhi nahaki naneda hairiba thabak ado tawba pamdabagum miyoi basing nasu makhoi gi mane sing aduda hairiba thabak ase tawhanba pamde na hairammi Allah ki nabi na makhata rakhi nahaki namaga pukminnaba machi masan aduda hairiba thabak ado tawba pamgadra na hairammi matamaduda hairiba miyoi aduna khumlaklammi ai pamloina Allah ki nabi na makhata khi nahaki namagi machi masan sing aduda hairiba thabak adu nangna tawba pamdabagum miyoi basing nasu makhoi gi mamagi machi masan sing aduda hairiba thabak ase tawhanba pamoi pamde haina hairammi adugi matungda Allah ki nabi karim sallallahu alaihi wasallam na hairiba miyoi aduda makhut adu Allah ki nabi ki khut adu thamlaga Allah tabarak taala da dua tarammi ya Allah mahaki guna kokthokpiu amasung mahakpu achumba lambi da chathanbiu amasung mahak ki sharamga asigi hifazat tawbiyo na Allah da dua tarammi hairiba matamadudagadi hairiba nawjawan pakhang ado gunagi lambida amuk phogbo khongda khidre gunagi zinagi thabaktagi lapna laikre haina riwayat tawriba nupa sina asumna haibiri nungsiraba sinanausing hairiba wari asidagi aikhoina para ama khangba ngammi madudi aina ngasi kanagumba miyoi amagi masanupi amada zinagi thabak ase tawre nampu sapudo oisanu natragana yanaraga tawbo oisanu adu makhoi gi masanupi sing aduda makhoina di tawhanba pamba nante aina su aigi isanupi singda adugumlaba thabak ado mina tawrakku matamda nungairoiba aina su aigi imada mina tawrakku matamda nungairoiba aina su aigi chaisan singda ine singda miyoi khudimakta aigi mari mata singda hairiba thabak ado tarakpa matamda ai khangba ngamloi ai yaningloiba mawng asigumna atopa miyoi sing aduna su makhoi gi mama sing aduda makhoi gi machi masan sing masanabi sing mani loina makhoi gi mari mata sing aduda hairiba thabak ase tawhanba kedong da pamgadaba natteba aduna de aikoi makhoina pamda aina pamdabagum makhoi su pamba natte haina aikoi hairiba thabak ase dagi lapna laifam thoeba nuksira besina nausing karigumba ikoina khandaba ngambagi pangal thona adu aikoi da leiba taraba adu oiba taragadi hairiba thabak ase dagi aikoi ngakna leiba ngamgani karigumba ikoina koida khandaba ngambagi pangal thona adu maanggiba taraba leitaba taraba adu oiba taragadi guna ase da yamna pungning changna yamna pamnaikoina luptuna laiganeba nungsira besina nausing haning libadi zinagi oirakpa yaba thabak khudingmakta ikoi ahanbada ngakna laifam thoi ani subada zinagi thabak adudagi aikoi lamna lainaba hotna pham thoi nungsira besina nausing
Allah ke Nabi Karim sallallahu alaihi wasallam na haidok firi adugum laba miyoi sing adugi damakta Allah ke Nabi na adugum laba miyoi sing adugi damakta jannat ki guarantee lawbireba haibadi kanagum miyoi amana magi masin kaida lairiba laitona si hairiba laitona sibu hefazu tawraba amasung khongani gi karakta lairiba sharanga sibu hefazu tawraga laiba taraba doiba taraga de Allah ke Rasul sallallahu alaihi wasallam na hairiba misak adugi damakta jannat ki guarantee lawbiri nungsira besin nausing aduna de aikoi hairiba thabak khuding asidagi labna laifam thoktabra aikoi na koi gi thamoida Allah gi akiba laiteba Allah gi Nabi Karim sallallahu alaihi wasallam gi hadis amada suhaibiri kanagum miyoy amana zina tawringai matam aduda maga du mu'min oina laiteba aikoi ase mu'min oina laidringai matam aduda aikoi gi mot oi bataraga de aikoi sikari oigani hairiba dugi wakhal macha phu aikoi da khanthapam thoktabra nungsira besin nausing hairiba fatraba thabak sing ase tawnarakliba ase aikoi na koi dagi iman ase walakpana neba iman ase thamna laikhibana maram moiraga neba aikoi na guna gi thabak ama tawu matam da koi khandhabe ba hairiba guna gi thabak ase tawringai matam aduda aikoi na gi mot oi bataraga de aikoi ase kari oigani hayeng ada kari oirugani haibagi wakhal ase kanagumba miyoi amana khandhaba ngamba taraba adoi bataraga di jitne belai riba guna khudemak-tagi ngakna laiba ngamgani siraba sida nafsing Hazrat Abdullah ibn Umar radhiyallahu ta'ala anhu na haibiri madudi insan miyoi bagi ahan bada sharamga ase hana semi aduga sharamga ase semlabagi matungda Allah tabarak ta'ala na haibi hairiba sharamga ase nakhoida amanat oina pirabani hairiba amanat ase amanat ki haqdar oidaba miyoi singda sijinhanganu amanat ki haqdar oiba miyoi adu khakda sijinhallu haibadi aigi nikada lairibi nupi auda sizinnagadabane ba akhoi gi sharamga ase nakoi nakoi ga nika tawraga leiminariba nupa da sizinhangadabane ba hairiba asigi onan tainabada nakoi na atopada sizinhalaba lamlan bising da sizinnaraba adu oi bataragadi hayeng Allah tabarak taala na nakoi na amanat adu da khayanat tawbagi wahang kya lakaneba usira basida nausing aduna aikoi hairiba khudingmak ase aikoi khandabam toi aikoi ge thamoida Allah gi akiba phokpham toi Allah tabarak taala di na hairiba nakoi khudingmak ado manghan takhan bangamba so Allah ni aduna Allah gi akiba ga loina na hairiba thabak adagi lapna leina ba hotna pham thokpani sira basina nausing mamang da haukhre karigum mamang da aikoi na zina gi thabak guna oi ba ba thabak kya tawkhiba taraga so hajik matam leiri nakoi gi damakta toba ge thong hangdokli hairiba toba ge thong adu thingkhrabadi nakoina lagama nakoina khonarabasu nakoina toba ke atawrabasu karigumba phogoi thoklaroi hajik toba ge thong hanglengai matam asida ikoi Allah tabarak taala da haija hobo mathoktai toba tawbo mathoktai toba tawrimen ai ge chinda gunagi thab tawraga astaghfirullah si toba chingloiba toba asengba toba haibadudi aikoina guna adu thabak gunagi thabak adu tawkhre Allah tabarak taala da haizare ya Allah igi guna si kuktokfiana aduga hairiba guna tawkhriba adu guna adugi maramdagi ikaiba fawgadabani amasung hairiba guna ado amuk hanna tawroige haibagi wakhallona se are phalaigadabani amasung gunagi thabak ado matung dara kunsida amuk hanna tawroidabani adu oi bataraga de Allah tabarak taala na aikoina khoigi toba ado Allah na kabul tawbigani nungsira besna nausing aduna zina hairiba tukacharaba thabak asigi matangda tawbu matamda zina gi thabak ase tawbu matamda karida mangjai amasung Allah tabarak taala na hairiba miyosing adugi damakta karamba saza thammi asigum laba ki tujing laba wafam kya lai hairiba wafam sing adoi atopa wafam singda thamlakpu matamda I haijarake Allah tabarak taala na ikoina koi khudingma hairiba zina gi tukacharaba thabak asidagi lapna laiba ngamhanbi sanu amasung Allah na amal tawangam bagi panggal thona pinabi sanu wa akhiru da'wana alhamdulillah rabbil alamin